ꯑꯍꯥꯟꯕ ꯊꯣꯡꯒꯥꯜ ꯍꯦꯛ ꯊꯦꯡꯅꯕ ꯆꯪꯖꯔꯛꯄ ꯑꯩꯒ ꯁ꯭ꯌꯥꯝ ꯍꯣꯏꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯣꯝꯒꯤ MLA ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯀꯧꯁꯤꯛ ꯔꯥꯏꯅ ꯂꯨꯄꯥ ꯂꯥꯛ 15 ꯁꯦꯡꯁꯟ ꯇꯧꯕꯤꯗꯅ ꯃꯟꯗꯤꯔ ꯑꯃ ꯅꯧꯅ ꯁꯥꯒꯠꯂꯤ ꯋꯥꯜꯍꯧꯁꯪꯒ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯒ ꯁꯥꯒꯗꯣꯔꯤ ꯊꯧꯔꯥꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯊꯣꯛꯆꯒꯦ ꯑꯩ ꯊꯣꯛꯆꯒꯦꯀꯣ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯈꯥꯛꯃꯔꯥꯁꯤꯗ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪꯒꯗꯤ ꯂꯩꯇ꯭ꯔꯣ ꯃꯩꯇꯩꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯨꯝꯕ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ ꯂꯩꯇꯦ ꯍꯣꯏ ꯑꯣ ꯃꯗꯨꯃꯗꯤ ꯋꯥꯠꯂꯤꯅꯦ ꯑꯗꯨꯝꯗꯤ ꯋꯥꯠꯂꯤ ꯃꯩꯇꯩ ꯃꯁꯥ ꯈꯨꯠ ꯃꯁꯥꯒꯤꯗꯤ ꯁꯨꯝ ꯁꯤꯠ ꯃꯟꯗꯤꯔꯒꯨꯝꯕ ꯑꯗꯨꯝ ꯂꯩꯗꯤ ꯁꯤ ꯂꯩꯖꯕ ꯃꯟꯗꯤꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯕꯨꯙꯧ ꯑꯣꯏꯅ ꯑꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤ ꯑꯩꯒ ꯁꯟꯁꯨ ꯂꯣꯏꯕꯤꯔꯤꯅ ꯐꯅꯤ ꯑꯩꯒ ꯑꯗꯨꯗꯤ ꯂꯦꯡꯊꯣꯛꯆꯒꯦꯀꯣ ꯐꯅꯤ ꯐꯅꯤ ꯃꯔꯥꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯝ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯑꯋꯥꯕ ꯑꯣꯏꯔꯝꯃꯣꯏ ꯀꯩꯅꯣꯗ ꯁꯤꯜꯆꯔꯗꯒꯤꯅ ꯖꯤꯔꯤꯕꯥꯝ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯄꯤꯛꯑꯝꯃꯒꯁꯨ ꯂꯝꯕꯤ ꯑꯗꯨꯝ ꯐꯗꯅ ꯂꯥꯛꯑꯦꯕ ꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯟꯇꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯦꯛ ꯈꯖꯤꯛꯇꯅꯦꯕ ꯃꯇꯦꯛ ꯈꯤꯇꯪꯗꯅꯤ ꯃꯇꯦꯛ ꯈꯖꯤꯛꯇꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯑꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤ ꯑꯗꯨꯕꯨ MLA ꯁꯤꯅ ꯁꯦꯝꯒꯅꯦꯅ ꯍꯥꯏꯔꯤ ꯁꯦꯝꯃꯛꯀꯅꯤꯗ ꯁꯦꯝꯃꯛꯀꯅꯤ ꯃꯩꯇꯩ ꯃꯆꯥꯔꯣ ꯅꯠꯇꯦ ꯃꯩꯇꯩ ꯄꯥꯡꯒꯜꯂ ꯑꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯕꯥꯁꯀꯥꯟꯗꯤꯒꯤ ꯑꯅꯨꯋꯥꯒꯤ ꯂꯝꯈꯥꯏꯗꯒꯤ ꯆꯪꯉꯛꯄꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯂꯥꯜꯂꯛꯏꯅꯦꯀꯣ ꯃꯩꯇꯩ ꯄꯥꯡꯒꯜꯅꯤ ꯑꯣ ꯃꯌꯥꯡꯁꯨ ꯈꯔ ꯌꯥꯎꯍꯧꯋꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯔꯦꯜꯋꯦꯅ ꯀꯥꯛꯃꯔꯥꯒꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯁꯤꯅ ꯔꯦꯜꯒꯤ ꯇ꯭ꯔꯦꯛꯁꯤꯅ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯈꯥꯏꯕꯣꯛ ꯈꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯋꯥꯡꯈꯥꯒ ꯋꯥꯡꯒ ꯈꯥꯏꯔꯦ ꯁꯤꯗꯩꯁꯤꯗ ꯃꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤꯗ ꯂꯝꯕꯤ ꯐꯩꯗꯅ ꯁꯣꯝꯅꯤꯅ ꯑꯁꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯨꯁꯂꯤꯝ ꯍꯤꯟꯗꯨꯁꯇꯥꯅꯤ ꯂꯩꯕ ꯑꯁꯣꯝꯗ ꯂꯩꯕ ꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯁꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯍꯟꯅꯤ ꯑꯣ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯍꯟ ꯑꯣꯏꯔꯅꯤ ꯀꯔꯤꯅꯣ ꯀꯅꯥꯅ ꯂꯩꯔꯤꯅꯣ ꯀꯕꯣꯛꯁꯤꯕꯣ ꯅꯠꯇꯦꯅꯦ ꯃꯩꯇꯩ ꯉꯥꯛꯇꯅ ꯇꯧꯔꯤꯕ꯭ꯔꯣ ꯑꯔꯥꯛꯄꯅ ꯃꯣꯏ ꯃꯌꯥꯡ ꯄꯥꯡꯒꯜꯁꯤꯡꯁꯨ ꯂꯩꯕ꯭ꯔꯣ ꯃꯌꯥꯡ ꯄꯥꯡꯒꯜꯅꯤ ꯂꯩꯁꯦ ꯃꯩꯇꯩ ꯀꯌꯥ ꯂꯩꯇꯦꯗ ꯃꯩꯇꯩ ꯂꯩꯇꯦꯕ ꯕꯜꯇꯤꯁꯤꯅ ꯀꯅꯥ ꯂꯩꯔꯤꯕ ꯕꯜꯇꯤꯗꯣ ꯅꯠꯇꯦ ꯑꯗꯨ ꯌꯣꯟꯕꯗꯣ ꯀꯅꯥ ꯂꯩꯒꯦꯕ ꯃꯤ ꯑꯇꯩ ꯀꯅꯥꯅ ꯂꯩꯒꯦꯕ ꯃꯩꯇꯩꯅ ꯕꯜꯇꯤ ꯌꯨꯝꯗ ꯕꯥꯃꯣꯟ ꯑꯃ ꯈꯪꯉꯦ ꯃꯣꯏꯒꯤꯗꯤ ꯁꯤꯖꯤꯟꯅꯩ ꯗꯔꯀꯥꯔ ꯂꯩ ꯃꯊꯧ ꯇꯥꯏ ꯁꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯤꯔꯣ ꯌꯨꯝꯗ ꯁꯥꯔꯤꯔꯣ ꯀꯕꯣꯛꯁꯦ ꯆꯨꯖꯥꯛꯇꯤ ꯗꯦꯡꯒꯤ ꯄꯥꯟꯗ꯭ꯔꯦ ꯆꯨꯖꯥꯛꯀꯗꯤ ꯇꯧꯗ꯭ꯔꯕ꯭ꯔꯕ ꯆꯨꯖꯥꯛ ꯑꯩ ꯆꯦꯡꯄꯥꯛ ꯃꯤ ꯂꯩꯇꯦꯕ ꯃꯤ ꯑꯅꯤ ꯆꯪꯕꯅꯤꯅ ꯏꯟꯗꯣꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 30 ꯁꯨꯔꯝꯃꯅꯤ ꯏꯆꯥꯁꯤꯡ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯏꯆꯥ ꯅꯨꯄꯥꯒ ꯌꯥꯎꯖꯗꯦꯗ ꯅꯤꯉꯣꯜ ꯉꯥꯛꯇ ꯊꯥꯖꯈ꯭ꯔꯕ ꯂꯣꯏꯅꯃꯛ ꯊꯥꯖꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯟꯒ ꯂꯩꯃꯤꯟꯅꯩ ꯏꯇꯩ ꯏꯅꯥꯎꯗ ꯅꯨꯡꯉꯥꯏꯅ ꯑꯣꯖꯥ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯀꯨꯂꯆꯟꯗ꯭ꯔ ꯀꯧꯏ ꯀꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ 37 88 ꯄꯣꯛꯄꯅꯤ 37ꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯕꯤꯔꯝꯕ ꯃꯥꯜꯂꯤꯗ ꯑꯩ ꯍꯣꯏ ꯃꯃꯥꯡꯉꯩꯗ ꯈꯥꯔꯤꯕꯣꯠꯇꯅꯦ ꯍꯣꯏ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯏꯌꯥꯝꯕꯗꯣ ꯂꯩꯈꯤꯗ 1963ꯗ ꯏꯌꯥꯝꯕꯗꯣ ꯑꯈꯥ ꯄꯇꯥꯅ ꯁꯤꯈꯤ ꯃꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯁꯨꯂꯨꯈꯥꯕꯤ ꯏꯇꯩꯃ ꯁꯨꯂꯨꯈꯥꯕꯤ ꯏꯇꯩꯃꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯌꯥꯝꯕꯅ ꯁꯤꯕ ꯃꯇꯝꯁꯦ ꯏꯇꯩꯃꯒꯤ ꯄꯨꯛꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯝꯃꯦ ꯊꯥ 5ꯗ ꯑꯗꯨꯒꯤ ꯑꯩ ꯃꯇꯝꯗꯨꯒ ꯑꯩ ꯔꯣꯍꯥꯗ ꯂꯩ ꯑꯗꯩ ꯏꯃꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯂꯥꯛꯑꯣ ꯍꯥꯏꯅ
야말라 시비두수 마탐도그디 폰일 때버디나 텔레그램 토리 내야마 시레 나이라 마탐다 야마 수랄로라메 어허 수랄낭데 어 노 마퉁다 일라 말이기 로싱체 미 탐만이나 야말레미나 마토이나 혼난다나 좀 락피라바 어 혼나가 로 고비바 야 그럼들이 아이 민 땡주범 흰건자오 흰곤자오 땡주범 땡추범 흰곤자오 흰건자오 흰곤자오 망곤자오 흰곤자오세 아한바 따져보니 누가이제 오자디 까리 타보 인강 또 비롱게 두간 마사마 아르 수제 두간 뭐좀 팜미브로 허이 오심만 웅다 아 오 아코이 작가니 오 두밤 자싱제 너 까이다 살리노 까이다 너 뿐나ong tilli po ba som ang nang nami hayo Pranab S Pranab Singha AC kay no Sraizam soraisam asumay na yumna hayo nang so yumna ka naming ka hayo Tingsuvam T Singha tenchubam ti surat ti du tenchubam ni tenchubam surat singa ha adagi nangi hayo NG Santos Singha NG du kay no Ngatem ngatem adumay na yum nga khone chakinu ne yumnak haira deba yumnak no kari yumnak no haira ju kari sagai no haira ju ha kayum no haira ju ko noi like tami bo nang class kya 7 Kariba kai de kai Ranipuda ranipur da adudi kai da chaliya nangdi Ai Ranipuda ranipur nangdi MDN School kai da Tu sa Skandi bada kari da chaliya Venda venda adudi yam nungai re ne aduda pare oja wing kang puda sigi baskandi si inak na tin na 네 ya ba lamjau si inak na ba adu lambi kam phalam da gena 어자 어디 와리 그러노니 피 딱한 잘리 pi ta khalam me ba asi mamang gi khunjil le ramdro 마마 레미 adum le ram me ba o adu ju pi ta khalaga chale ba o pai chini ne kaino gi khasar gi hujik ti nungai re ne ko 어디지 nungai ra kan da chatna doram ne ba hujik nungai ra kan da han dore ba 저 코로나 때문에 o 굴락시가 제일 거 내봐 시 칼도 hoine si akhoi gi khojai langka rom da di maitai khulak ta ka phau da train tali sumai leiba se ui ada som da di sina han bani ne ibe maitai ro 에이 자누비니 e ibe makari mamin ko ya ai khondram jo moti ai pamna khak maragi hang mara gi na yung kai paliba aina lupa barita lupa bari si kai da lupa no bari khondram ja 바스칸디가 사기 런동 어흠 방바 어. 카 짱기버도 어. 그게 짱기도 o adu lupa bari maitai kam le lupa barita chum lei jumna hum tambar furom ne cham thong ge maya di phaba te o lupa bari jo mathang ning dam da tare ne ai khun khuding chapa manindra konsam ne youtube ta khari yeng biu ado ai khun khuding gi chale ni adu ni kaino di nupa di kai thau tau ya hoi na pa hoji gari thauri ma thagi o phai nungai maragi yum singni aduga sigi lambi sisu kaya pangdri pangdri kwa pambi di u khagara di lapna ui si lokon ji maitai gi ni ko lausa 마양가 뿔레 pulle ba o anh su sana sali ro kai san doi ba Football. lami hayo Ha? Iming, ke Ah. mo cha singa. ke du kai no Ke kangaba. kanga ba yu cha class ka tame Class 7 ka deba. kai da Brilliant Academy. bili jam ka kai le Lamba bosti. lamba bosti sing kai no 코르간디기 해 짱. ko ro kan di changi bai da kai da chali school de Cycle la. cycle na nang thaujar ga chala ba very good pare la yam tam ko nang nim na saksu yam phaje army officer ga oi kada bo mali he oi ro ko si mitai gi kano ni changchina mitai gi yum ni changja ga kai doi no thang du na kwa kheli ro kwa di yum dai pali ro lei ri ro yung chak ti yam pali ne phajana yung chak si di khara thieng bro yung chak am phaja pali na o khara thieng mo male o
เบมเรานั่งนำมิงกริกวะ 오니마 วันนี้มายุมนักให้ ฮะ ยุมนักให้ 룸나 ชาเกย์ไก่เนาะ 사가 탐쪽 ทุกซกตัวอ่างมาขังเด็กกับสารกีคลาสแค่ตามเนาะ 파 ใครเด็ดตามี 앙글로 생활 비스쿨라 กะดี 그냥 끝나요. 글로 생활 비스쿨 ใครเลยแก 시가 น้อยคนดูสิเอลพีสกูลลำเลยบ 아, ลา 네. โอ้ไม่ได้ว่าจะยาวบลา 아 ไม่ได้ว่าจะแค่ยาว 아움 อาหุ่มยาวอ่ะไม่ได้ล้นนะตั้มบีระ 아 very good เฮ้ยฮีโร่กูบ้า 머니돈. ทุกโจมันนี่ตอน 응, 잠깐만. ก็ใครทำงานใครช่วยแก 뭔가 이토. กะดีโอ้พายพายอีสักแค่นั้นเนี่ย 망아. อีเบมาสิกะมังงะสปรายส์ปีวีไอ้เหรอใครก็ปกครองอาเซียนมันนี่อาเซียนมันอาคุยกีทุกโจมันนี่ตอนอาคุยกีกักมารากีจังเจอไอ้สิดามาหัวจีगाड़ीเนาะทรีบ่ทรัคอาคุยกีทรัคกีไดรเวอร์นี่อะดูมันจะมังงะนุปีแกนุปะแกนุปีมารี 아, 이거 นิปาอามาใครก็ปกคิเซนิปาส่วนดมยาวจะรักษานี่ใครก็ปกคิเซมันอาปีไปยัยไม่ใช่มาจัดะทงนั้นเลยบ่มันนี่ตัวตาเลยยุมมาสุดสังเสริยุมชีนาวนะไปกี่จ้องนะสักแต่ว่ามาเลยเช็คกระตุ้นนะฮะฮันเราจะ 아, เราจะไอ้มณิปุรได้หลักสริมนี่ 하이비요. ก็บอกจะใจแก่สุบิระแก 아이, 저기 말고 죽으다 저기 오면 너무 많이. ว่าจะ77ขั้นตั้งไงเนี่ยตัวเดียวฮานะทับอิงข้างตัววิรัมบรอ 뭐 잠시만 더 우리가람이 กาลิโน 이리게선 디파트먼트 อีริโอไฟเนี่ยโอเป็นสนานี่เนี่ย 아, 그래서 อิชานุปารอ 아, ก็การิมิงโกเก 아이 비저이 싱거. บิจให้ดูทุกสมโลกไอ้เนาะ 덕점. ทุกสมเนี่ยนุ่ยดียามมียามมาเลย 거의 좀 ยุมมังอาสุยบ่โอ้อะดูดิทุกสมสุยามกันนู้นตัวเดินเลยนะบิจการิทับตัวเดียวเสีย 아직 때도 그나다 부리 수 하나 MRI 함요. 메디신. โอ้ 오럴 헬케어다. อ๋อ 아직 나뭐 싱잉 온 따이다 자우리. โอ้พายทับเล่มน่ะเลยแต่นะมึงเอ้ยพร้อมเลยอ่ะดิอามุงทุกเจ๊กอามุงทุกเจ๊ก 이 슈. นั่นไม่เอา 다니스 ดานิสยุมนักช่วยอยู่ 다니스 ดานิสทุกจอมไงนั่นนี่ไล่ตั้มจัตรีบ่จัตรีอ่ะก็ดูมันจัดก็ได้บ่วาลีบรอ3 years สังสุรีอ่ะนี่ไอ้มุงทุกเจ๊กก็มาทั้งกันว่าคุยกี่อีเตยมาหายกันละอินะอีเบมาหายกันละคาริลัมนิ่งวันเนาะ 비나간디기야. 오 시대 톡좀 얌농아이나 юм시 엄마 아니 어흠 딜레라. 아 좋은기 시가 마니토 인디 마차 망아 보예예. 마니토 마차는 피나트라샤. 자 라이암 따무고 라이암 따무 누가 안강시 카가 얌 뽕나들 데 거기 밑에 있지. 야로이들이 거기 가사다 밑에 있지 야로이들이 꼭 가사다한테 많이 뿌려주는이나. आई मणिपुर थादोक्से ये थानी छुरबनिना आई मणिपुर की वा खंगजदरे जा अब तो थुकचगे को खुनजी सुमाइना ngसाइगी रेलवे टेक रेल लेरिबा रेल लाइन लेसिदगी संगसिले सुमाइन तोरगा अमु मसिना अवांगम थेकलिरा 아직 농축빵 어왕리 티에 농축빵 꿈도. नुक्सुपांगना अमु ओ चलुरिनो 아코에 아저께 진짜 시 कइनो हुजिकिदो कइनो नोइ पाइसे कइनो दो करी कौगे 반도라티 बंदो 라티 बंदो लाथी सानना बायरो कइदो नं लेपुने ngausen नु नं ना मिं करी कौबा 아붕어 अबुंगो युमनाक स्वायो हाँ? नंगी सागै करिनो तवांगम तौलांगबम नं क्लास क्या तमे कराइ द तमे गुणमणि गुनमनी आ कइनो गिदो रानीपुर गिदो आई खंगी करी द चलिए दुदे 누가 벤다 वेंदा नंगी मसा थोबिया हायो मसु थोबि नं ना मे हायो 아니타 데비 करिनो युमनाक हायो नोगी युमनाक सागै हायो 좀 덕좀 थोकजो नंग क्लास क्या तमबा
또 ꯂꯦꯝꯅ ꯂꯩꯌꯨ ꯅꯪ ꯀꯥꯏꯗ ꯇꯝꯃꯤ ꯀꯨꯂꯣꯁꯪꯉꯥꯏ ꯀꯦꯁꯨ ꯀꯥꯏꯗ ꯁꯤꯗꯔꯥ ꯁꯤꯗ ꯀꯨꯂꯁꯤꯡ ꯀꯧꯕ꯭ꯔꯣ ꯑꯣ ꯅꯪ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯂꯤꯔꯥ ꯑꯗꯒꯤ ꯅꯪꯒꯤ ꯀꯔꯤ ꯍꯥꯏ ꯕꯣꯏ ꯀꯩꯅꯣ ꯅꯃꯤꯡ ꯀꯥꯎꯔꯕꯣ 비한치가 ꯅꯣꯏ ꯌꯨꯝꯅꯥꯛ ꯍꯥꯏꯌꯣ ꯁꯥꯒꯩ ꯍꯥꯏꯌꯣ 에랑방 ꯑꯦꯂꯥꯡꯕꯝ ꯅꯪꯅ ꯀꯗꯥꯏꯗ ꯇꯝꯃꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ 3 ꯀꯗꯥꯏꯗ ꯇꯝꯃꯤ ꯇꯟꯃ ꯍꯥ ꯇꯟꯃ ꯇꯟꯃ ꯍꯥꯏꯁꯤ ꯀꯗꯥꯏ ꯂꯩꯒꯦ ꯄꯂꯥꯔꯕꯣꯟ ꯄꯂꯥꯔꯕꯣꯟꯗ ꯀꯩꯗ ꯆꯠꯂꯤ 벤다 ꯕꯦꯟꯗ ꯁꯨ ꯅꯪ ꯂꯥꯎ ꯍꯩꯔꯣ ꯅꯪ 하요 낭기 비니 비니 그까이 너희 윤낙수 하요 독점 독점 비니 난 클래스 하다 봐 클래스 1 클래스 1 까이 땀이 봐 구나마니다 구나마니다 낭주 벤데 살리러 very good 나티 너희 아주 판브로 헤우리로 너희나 까이 뭐민 거게 잠은 거 마티 제 얘기세 파제나 부부 엉터 파제나 올로세 그노 밤비 마노 그네주 반돌라티 하이드나 우리 안강생 사나브로 아좀 사나이시니 뭐 짜버 탁버디 야다바 반돌라티 반돌라티 거뭐 뭐까라이 헤우리노 너 시대기야 파레 라이 한번 하유고 너희 미네 윤낙거리노 하디 너희 아두니 하이거든니 독점니 떠랑범니 앙앙옴니도 하이거든니고 까리 사게이노 하라수 까욤노 하라수 고 강하더라 거워야 되고 ꯍꯧꯖꯤꯛꯅ ꯅꯣꯡꯆꯨꯞꯄꯥꯡꯅ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯔꯦꯜꯋꯦ ꯀꯩꯅꯣꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯔꯁꯦ ꯑꯣ ꯑꯁꯥ ꯀꯥꯛꯃꯔꯥꯒꯤ ꯄꯨꯟꯅ ꯌꯨꯝꯗꯥꯛ ꯌꯨꯝꯀꯣꯛ ꯀꯌꯥꯃꯨꯛꯅꯦꯕ 34 ꯑꯗꯨꯗꯤ ꯀꯩꯅꯣ ꯀꯣꯛꯁꯤꯔꯥꯏꯒꯤ ꯑꯣꯏꯔꯗꯤ ꯂꯛꯈꯤꯄꯨꯔ ꯑꯗꯨꯝ ꯆꯤꯡꯉꯦꯅ ꯂꯛꯈꯤꯄꯨꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯗꯥꯕꯣꯟ ꯁꯔꯤꯁꯟ ꯇꯥꯔꯦ ꯍꯟꯗꯛꯀꯤꯗ ꯎꯗꯥꯔꯄꯨꯔ ꯑꯃꯨꯛ ꯇꯥꯔꯕ ꯎꯗꯥꯕꯣꯟ ꯇꯥꯔꯦ ꯑꯣ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟꯒꯤꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯇꯤ ꯄ꯭ꯔꯙꯥꯟꯒꯤꯁꯦ ꯍꯣꯏ ꯁꯤꯁꯨ ꯑꯩꯈꯣꯏ ꯎꯗꯥꯕꯣꯟ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣ ꯀꯩꯅꯣ ꯂꯛꯈꯤꯄꯨꯔꯗꯩ ꯈꯥꯏꯗꯣꯔꯤꯁꯦ ꯃꯩꯇꯩ ꯃꯁꯤꯡ ꯌꯥꯝꯗꯅꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗꯦ ꯑꯣꯖꯥ ꯃꯁꯤ ꯍꯟꯗꯛ ꯆꯠꯈꯤꯕ ꯊꯥ ꯆꯍꯤꯗꯨꯒ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯈꯥꯏꯗꯣꯛꯏꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕ ꯈꯨꯟꯁꯤꯐꯥꯎ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯤꯅꯤ ꯈꯨꯟꯁꯤ ꯄꯤꯁꯛ ꯄꯤꯛꯈ꯭ꯔꯕ ꯈꯨꯟꯁꯤꯁꯨ ꯑꯃꯨꯛ ꯃꯅꯤ ꯎꯗꯥꯕꯣꯟ ꯈꯔ ꯑꯗꯩꯗꯤ ꯁꯨꯅꯥꯏ ꯑꯦꯔꯤꯌꯥ ꯈꯔ ꯁꯨꯅꯥꯏꯁꯨ ꯆꯤꯡꯕ ꯌꯥꯎꯈ꯭ꯔꯕꯣ ꯁꯨꯅꯥꯏꯁꯨ ꯌꯥꯎꯔꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯗꯤ ꯑꯁꯦꯡꯕꯁꯤ ꯈꯪꯗ꯭ꯔꯤꯕ ꯑꯣ ꯈꯨꯟꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯃꯨꯁꯂꯤꯝ ꯉꯥꯛꯇꯅꯤ ꯑꯁꯣꯝꯒꯤ ꯈꯨꯟꯁꯦ ꯃꯨꯁꯂꯤꯝ ꯃꯌꯥꯡ ꯑꯩꯈꯣꯏ ꯕꯪꯒꯥꯂꯤ ꯃꯨꯁꯂꯤꯝ ꯕꯪꯒꯥꯂꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯠꯇꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯍꯥꯏꯅ ꯇꯣꯉꯥꯟ ꯂꯩꯕꯗꯣ ꯀꯣꯛꯇ ꯇꯨꯄꯤ ꯎꯞꯄ ꯀꯥꯡꯕꯨꯗꯣ ꯃꯣꯏ ꯃꯅꯤꯡꯗꯒ ꯃꯣꯏ ꯍꯤꯟꯗꯨꯁꯇꯥꯅꯤ ꯕꯪꯒꯥꯂꯤ ꯀꯥꯡꯕꯨ ꯂꯩꯔꯦ ꯃꯩꯇꯩꯗ ꯁꯤꯗ ꯐꯝꯃꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯔꯛꯑꯕ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯣ 이베마 ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯀꯔꯤ ꯌꯨꯝꯅꯥꯛꯀꯤ ꯌꯨꯝꯅꯣꯕ ꯍꯥ ꯅꯣꯏ ꯌꯨꯝꯒꯤ ꯌꯨꯝꯅꯥꯛ ꯀꯩꯅꯣꯒ ꯌꯨꯝꯅꯥꯛ ꯈꯪꯗ꯭ꯔꯣ ꯑꯣ ꯆꯥꯟꯗꯝꯒꯤ ꯑꯗꯨ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯑꯅꯧꯕ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕ ꯀꯔꯤꯝꯒꯟꯖꯗꯒꯤ ꯍꯣꯡꯉꯛꯏꯕ ꯑꯗꯨ ꯀꯔꯤꯝꯒꯟꯖꯗꯒꯤ ꯂꯥꯛꯑꯁꯨ ꯅꯣꯏ ꯅꯁꯥꯒꯤ ꯌꯨꯝꯅꯥꯛꯇꯤ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯀꯥꯎꯈ꯭ꯔꯤꯕ ꯑꯣ ꯀꯩꯅꯣ ꯁꯤꯡ ꯊꯥꯅꯕ꯭ꯔꯁꯦ ꯅꯣꯏ ꯃꯄꯨꯟ ꯄꯨꯟꯗꯣꯏꯁꯤ ꯀꯩꯅꯣ ꯌꯣꯟꯗꯣꯏꯔꯣ ꯀꯩꯗꯧ ꯁꯤꯡ ꯊꯥꯅꯕ ꯁꯤꯡꯅ ꯆꯥꯛ ꯊꯣꯡꯉꯤꯕ꯭ꯔꯣ ꯑꯣ ꯑꯠꯆꯥ ꯍꯣꯏ ꯅꯃꯤꯡ ꯍꯥꯏꯌꯣ ꯇꯧꯔꯤꯁꯦ ꯅꯃꯤꯡ ꯈꯪꯗ꯭ꯔꯣ ꯊꯥꯕꯨꯡ ꯀꯧꯏ ꯆꯥꯟꯗꯝ ꯊꯥꯕꯨꯡ ꯑꯣꯖꯥ ꯅꯃꯁꯇꯦ ꯑꯩꯁꯤ ꯀꯣꯏꯆꯠ ꯆꯠꯆꯕꯅꯤ ꯃꯩꯇꯩ ꯅꯨꯄꯥ ꯏꯝꯐꯥꯜꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯈꯪꯅꯩꯌꯦꯗꯥꯏꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯒꯤ ꯂꯝꯁꯥꯡꯗꯒꯤꯅꯤ ꯂꯝꯁꯥꯡꯗꯒꯤ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯕ ꯂꯩꯕꯤꯕ ꯆꯍꯤ 40-50ꯃꯨꯛ ꯁꯨꯔꯦꯗ ꯑꯣ ꯀꯔꯤ ꯍꯥꯟꯅ ꯒꯥꯔꯤ ꯆꯠꯄꯤꯔꯝꯕ꯭ꯔꯣ ꯀꯩꯗꯧꯏ ꯆꯠꯁꯤꯗ ꯑꯗꯨꯝ ꯐꯝꯃꯁꯤꯗ ꯅꯠꯇꯦ ꯑꯩ ꯐꯝꯖꯔꯣꯏꯒꯦ
이짜징 그리 떠오르게. 넌 뭐임 반지. 혹시 юм지다 까나가나 레이게. 아니 비가 이거 어디 이짜징 뭐 юм빨 누피 야우더브로. 누파 야우더브로. 여기. 누파 야우더바. 오 그노드로 아세이다 누가 뭐지 한번 모으지. 그노기다 거기 레일웨이 크로싱기도다. 하이마이마 농통나 농시래다. 아들이 짝티가 통이바 하누비나 묵상가 통도라. 우리 아니 비가 좋은 이세 람상가디 땄나라브로. 잘라지자. 땄나디에바. 오. 이 수직 많이 락선이다 하잉 ngammaktar가 솔라간. 수원버디 좀 솔라카도리네바. 제히 맞도이나. 야진 사절 로는 제히부 그야 소르게. 말뿐 소용. 말푼이 토이롬 소리해봐. 오. 럭싱디 레비리드나. 아, 때문에 이제 시야드네. 오, 아싸. 오, 파리파리 아묵 독적이 있고.